ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯤ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯅꯣꯡꯊꯣꯟꯕꯅ ꯆꯍꯤ 3 ꯍꯦꯟꯅ ꯃꯍꯩ ꯇꯝꯂꯕ ꯃꯇꯨꯡ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯅ ꯄꯥꯏꯔꯤꯕ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯅꯣꯡꯊꯣꯟꯕꯅ ꯄꯥꯝꯈꯤꯕ ꯑꯃꯗꯤ ꯊꯣꯡꯂꯦꯟꯅ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯂꯩꯕꯗꯒꯤ ꯑꯣꯖꯥ ꯂꯝꯉꯥꯟꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯒꯤ ꯅꯣꯡꯊꯣꯟꯕꯅ ꯊꯣꯡꯂꯦꯟ ꯌꯥꯎꯗ꯭ꯔꯤꯉꯩ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯇꯨ ꯇꯝꯍꯧꯒꯦ ꯌꯥꯗ꯭ꯔꯒ ꯍꯨꯔꯥꯜꯂꯛꯀꯦ ꯈꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯣꯡꯊꯣꯟꯕꯗꯣ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯥꯏꯊꯈꯤꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯃꯗ ꯂꯝꯈꯥꯎꯍꯟ ꯀꯧꯕ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯉꯔꯥꯡ ꯁꯪꯒꯣꯟꯗ ꯄꯨꯜꯂꯝꯕ ꯏꯔꯣꯏ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟꯕꯗꯣ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯗ ꯈꯣꯏꯔꯨꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯕ ꯈꯔ ꯇꯝꯕꯤꯅꯕ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯅ ꯅꯣꯡꯊꯣꯟꯕ ꯑꯩꯗꯤ ꯅꯈꯣꯏꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕꯤꯕ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯉꯁꯤꯗꯒꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯃꯗ ꯅꯣꯏꯅ ꯑꯣꯖꯥꯒꯤꯗ ꯅꯣꯡꯃꯒꯤ ꯂꯥꯛꯍꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯗꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯅꯣꯏꯅ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯕꯗꯤ ꯍꯪꯉꯛꯎ ꯇꯥꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯁꯥꯏ ꯑꯌꯨꯛ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯏꯔꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯂꯝꯈꯥꯎꯍꯟꯗꯣ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯏꯔꯣꯏ ꯂꯩꯐꯝ ꯌꯦꯡꯍꯟꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯒꯤ ꯃꯅꯥꯛꯇ ꯅꯣꯡꯊꯣꯟꯕꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯂꯥꯛꯂꯒ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯨꯝꯃꯒ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯕꯅ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯒꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯉꯁꯤꯗꯤ ꯅꯆꯥꯗ ꯄꯤꯅꯕꯤꯔꯣ ꯃꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯒ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯉꯁꯤ ꯇꯝꯕꯤꯌꯨꯅꯤ ꯑꯣꯖꯥ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯊꯣꯡꯂꯦꯟꯁꯨ ꯂꯥꯛꯂꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯁꯨꯔꯒ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯃꯗꯨ ꯉꯝꯂꯕꯗꯤ ꯑꯉꯝꯕ ꯃꯤ ꯑꯗꯨꯗ ꯂꯥꯏꯔꯤꯛ 3 ꯑꯁꯤ ꯄꯤꯒꯦꯀꯣ ꯑꯣꯖꯥ ꯃꯥꯗꯤ ꯉꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤꯒꯤꯅꯤꯅ ꯃꯥꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯅꯥꯕ ꯑꯃ ꯌꯦꯡꯒꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯥꯅ ꯉꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯛꯄꯅꯤ ꯑꯣꯖꯥ ꯏꯍꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯛꯑꯒꯦꯀꯣ ꯑꯩꯕꯨ ꯍꯌꯦꯡ ꯐꯥꯎꯕ ꯉꯥꯏꯕ ꯇꯥꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯂꯥꯏꯔꯤꯛꯇꯣ ꯑꯩ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦꯕ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣꯅ ꯅꯪꯅ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨꯛ ꯆꯥꯎꯔꯤꯕꯗꯨꯕꯣ ꯃꯁꯤꯗꯤ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯥꯞ ꯑꯃ ꯁꯥꯡꯉꯤ ꯍꯨꯏ ꯑꯃ ꯄꯥꯛꯏ ꯑꯗꯨꯒ ꯈꯨꯗꯣꯜ 2 ꯊꯥꯏ ꯂꯥꯏꯔꯤꯛ ꯑꯃꯃꯝꯒꯤ ꯃꯊꯛꯇ ꯂꯥꯏꯌꯦꯛ ꯈꯔ ꯌꯦꯛꯏ ꯂꯥꯏꯌꯦꯛ ꯃꯥꯟꯅꯗꯦ ꯂꯥꯏꯔꯤꯛ ꯑꯃꯗꯅ ꯐꯨꯅꯥꯟ ꯇꯦꯜꯍꯩꯕꯒꯤ ꯁꯕꯥꯟ ꯂꯧꯗꯨꯅ ꯌꯦꯛꯄ ꯂꯥꯏꯌꯦꯛ ꯑꯃ ꯌꯦꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃꯗꯅ ꯑꯆꯧꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯥꯏꯆꯧ ꯑꯃ ꯐꯝꯃꯒ ꯄꯨꯌꯥ ꯄꯥꯕꯒꯤ ꯁꯛꯇꯝ ꯌꯦꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃꯗꯅ ꯁꯨꯛꯂ ꯃꯝꯂꯕ ꯎꯃꯪ ꯑꯃꯗ ꯁꯥꯕ ꯌꯨꯝ ꯑꯃꯒꯤ ꯃꯥꯡꯒꯣꯜꯗ ꯃꯩꯅꯝ ꯊꯥꯜꯂꯒ ꯐꯝꯂꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯌꯦꯛꯀꯅꯤ ꯌꯥꯔꯦꯀꯣ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯌꯦꯡꯖꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯐꯔꯦ ꯅꯪꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯕꯗꯤ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯟꯗꯛ ꯂꯥꯛꯏꯕ 7ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯍꯤꯡꯗ ꯌꯦꯡꯖꯔꯣꯀꯣ ꯐꯅꯤ ꯑꯣꯖꯥ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯜꯂꯣꯀꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ ꯆꯦꯡ ꯆꯥꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯈꯨꯟꯖꯥ ꯁ꯭ꯋꯥꯏꯗꯒꯤ ꯂꯩꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯍꯣꯏꯅꯦ ꯃꯊꯪ ꯍꯪꯉꯨꯒꯗꯧꯔꯤꯕꯅꯤꯅꯦ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯖꯔꯒꯦ ꯍꯌꯦꯡ ꯑꯩꯅ ꯂꯥꯛꯄꯗ ꯑꯣꯖꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯑꯣꯖꯥ ꯌꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯅꯣꯡꯊꯣꯟꯕꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯁꯨ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯊꯪ ꯆꯠꯈꯤꯕꯗꯣ
ngasai de lumduna leiriba lamkham honna tumin yengi masidigi mahak na khalli makhoi na hoji haina ba larik tu ai lawraga paage aduga mi ki yumda but thajillaga aina lai khoram bige hairaga sen chaunga lawraga sen tange aduga mi sihan bangamba mantraga yaurati madu aigi pambu maina tumna thakiba yosum khampu hatoke khanganidra asomna khallaga lamkhaw hondo amaiba langam thimgi yum madugi thongodo namkhairaga imungda changakle aduga koithi thirami matam aduda yum adugi yumjaida amaiba langam themna tumna ba thariba phamung adigi khuyada mallaba upu ama leiribado lamkhaw hona ure madudagi mahakna prap changi aduga upu ado wokhaiduna larik adu thiki maduda makhal kayagi larik mayam ama leirami adubu ngasai amaiba langam themna haikiba larik sing adudi amata thengadri masidagi lamkhaw honna imungda leiramba pot mayam amadi atay punamak chai khaiduna koithi thirakpada manjunaraba hangam pal machuki phine yompa mayom ama thengnari maduda lamkhaw honna mayom ado kisi thoktuna yengbada larik ahum do leiramle masidagi lamkhaw honna amuk larik ado prap kisi kisellaga segada kolaga amaiba langan themgi yumdagi prap chenthoki masigi matung ngaihak leiraga amaiba langan them to kaithel halakle mahakna halakpada magi yumgi oidamliba phibam madu ubada mahak yamna pakhalami masidagi mahakna magi potchai kari walibage haiduna asum jengakpada larik ahum do leiramdri masidagi mahak yamna saunninglami aduga mahakna nongthomana larik ado soidana lobo oiramgani haina khalli mana kaithen chatlingaida amuk hanjillaklaga lobo oiramgani haiduna nongthonbada jingnakhi maramdi mahakna nongthonbada larik adugi mawong mato punamak takrabani larik ado mana masak khangkhre madudabu khange haiduna larik ado amukta yengjege haikhibani aduga larik adugi mawong mato khanglabagi tungda aina kaithel karingai mana larik ado huran khibani haina khanduna amaiba langan themdo saubuna mai hori masidagi mahakna khanjai aina larik ado sangbo oina mafam masida laikhibani adubu hojikti larik adu leitrabanina aina mafam masida wana chaba phangboi phangdaboi leibage karibu kanari ai ngasi mak yumda halage aduga icha isuga leirurage adubu nongthomba nangbudi aina kari torokpage haiba yingudana aina matam kayagi mamangda akhang hai maisau singna hairakpagi matungina larik adu aina chahi nifu supna puja tawrabadi larik adu paba ngamgani natrabadi ngammoi hairakibani madugi matung inna aina larik adu kana khanghandana mafam masida nukti numit khudingi puja katlibani sahi nifu sugadaba supnaki numit humphuni khakta ngairba kana sida punamak aremba tahallaba khangani dina nongthombanang asomna amaiba langam themdo prok sapa makhai murum sonduna pochai punamak loisili somdana lamkhaw hondo mayum yori mara phi mayum ama porakpa duda magi nupi angang singna karino haiduna hangi maruda lamkhaw honna laini haina khummaga imungda pusinki masidagi mahakna horen ahing parage haiduna mapop kaidana sectionna thamkhre aduga makha tana magi iroyato thiba amuk chatkhre nakana madana thonglenna makhoige lekai gi mama apui masagi masanupa rohit ki anaba ado pharanaba yamna kana leitainara i ngasai nong phungan badagi honareklibani asomna thonglenna machinda leiwa kaya sonduna rohitna ongnariba tangji ngasigi pari puri liduna magi haurafam takli aduga maga yanakhibagi matungina taibang mida sokdanaba soklabasu thaidoknanaba hainakhiba yanakhiba parampara punamak liduna tangjeng lining thopu themla i asomna nimittugi numidang wairam mamli bada punamak laitainaba loraduna thonglena hairi mama kadai uning thodi ibungo sida leire kainu mama sidi nati ka mukta tiliba sibu sidi kamaina nasanupa litkadoribano nati nasanupa dubu kuluda chawkhairaga landoribaro natai satida mama ibungo leitedana toribani yaroine mama sida suya yaroine ai khangine mama mamana adum pulap leibi yabani
ꯑꯗꯨ ꯁꯦꯟ ꯄꯥꯝꯃꯨꯗꯅ ꯂꯩꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯃꯥꯃꯅ ꯊꯣꯛꯄꯅꯦ ꯂꯥꯏꯁꯦ ꯈꯣꯏꯔꯝꯕꯤꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯣꯊꯣꯛꯅꯁꯨ ꯐ꯭ꯔꯤꯡꯈ꯭ꯔꯦꯗ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯑꯩ ꯅꯈꯣꯏ ꯈꯔ ꯆꯠꯂꯒ ꯈꯥꯇꯣꯟ ꯃꯩꯔꯥꯕꯒꯤ ꯎꯅꯤꯡꯊꯧꯗꯣ ꯄꯨꯂꯞ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯅꯔꯝꯂꯕꯅꯤ ꯃꯥꯏꯕꯅ ꯌꯥꯗ꯭ꯔꯒꯗꯤ ꯃꯄꯨꯝꯗꯨꯃ ꯂꯧꯒꯦ ꯍꯥꯏꯗꯅ ꯃꯥ ꯑꯗꯨꯝ ꯚꯥꯞ ꯇꯥꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯗꯣ ꯌꯥꯟꯕ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯊꯣꯡꯂꯦꯟꯅ ꯃꯥꯃꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯁꯣꯏꯗ ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯁꯤꯅꯒ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝ ꯋꯥꯔꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯟꯅ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯌꯦꯡꯍꯧꯗ꯭ꯔꯦ ꯏꯊꯛ ꯊꯛꯀꯠꯇꯅ ꯅꯠꯇꯦ ꯃꯥꯃꯅ ꯉꯁꯥꯏꯒꯤ ꯎꯗꯣ ꯃꯄꯨꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯂꯩꯅꯦ ꯏꯕꯨꯡꯉꯣ ꯂꯩꯅꯦ ꯍꯧꯖꯤꯛ ꯂꯧꯕ ꯆꯠꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯂꯥꯛꯑꯗꯕꯅꯤꯅꯦ ꯃꯥꯃꯥ ꯌꯥꯝ ꯆꯥꯎꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯎꯗꯣ ꯃꯌꯥꯏꯗ ꯁꯦꯒꯥꯏꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯂꯤꯜꯍꯟꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯋꯥꯃꯨꯛ ꯆꯥꯎꯕ ꯇꯧꯒꯗꯕꯅꯤꯀꯣ ꯃꯥꯃꯥ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯁꯨ ꯈꯔꯁꯨ ꯍꯣꯡꯕ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯎ ꯑꯗꯨꯁꯨ ꯄꯨꯔꯛꯂꯦ ꯃꯁꯤꯗꯒꯤ ꯊꯣꯡꯂꯦꯟꯅ ꯎ ꯑꯗꯣ ꯂꯝ ꯑꯃꯒ ꯊꯒꯥꯏ ꯁꯥꯡꯅ ꯀꯛꯂꯣ ꯑꯗꯨꯒ ꯃꯇꯣꯟ ꯑꯅꯤꯗꯣ ꯀꯛꯂꯒ ꯎ ꯑꯗꯨꯒꯤ ꯃꯌꯥꯏꯗꯣ ꯁꯕꯥꯛ ꯐꯥꯛꯅ ꯁꯦꯒꯥꯏꯔꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯎ ꯑꯗꯨꯒꯤ ꯃꯇꯣꯟ ꯑꯅꯤ ꯑꯗꯨꯗ ꯄꯌꯥꯅ ꯆꯦꯠꯅ ꯀꯤꯔꯒ ꯎ ꯑꯗꯨꯒꯤ ꯃꯌꯥꯏꯗꯣ ꯁꯦꯒꯥꯏꯔꯦ ꯑꯗꯨꯒ ꯆꯩ ꯑꯅꯤꯅ ꯁꯦꯒꯥꯏꯔꯤꯕ ꯎ ꯑꯗꯣ ꯑꯃꯨꯛ ꯁꯨꯞꯆꯤꯜꯂꯛꯇꯅꯕ ꯐꯩꯗꯨꯅ ꯊꯝꯂꯦ ꯃꯁꯤꯗꯒꯤ ꯊꯣꯡꯂꯦꯟꯅ ꯔꯣꯍꯤꯠꯄꯨ ꯁꯦꯒꯥꯏꯔꯒ ꯐꯥꯛꯇꯣꯛꯂꯒ ꯊꯝꯂꯤꯕ ꯎꯅꯤꯡꯊꯧ ꯑꯗꯨꯗ ꯂꯤꯜꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯡꯂꯦꯟꯅ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯈꯥꯏ ꯇꯧꯔꯤ ꯑꯁꯣꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯊꯣꯡꯂꯦꯟꯅ ꯃꯥꯃꯥ ꯑꯩ ꯆꯠꯂꯒꯦ ꯗꯈꯤꯅꯥ ꯄꯤꯔꯛꯑꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯌꯥꯏꯍꯦ ꯃꯥꯏꯕꯅ ꯗꯈꯤꯅꯥ ꯍꯥꯏꯕꯁꯦ ꯅꯪꯅ ꯑꯍꯥꯟꯕꯕꯨ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯅꯦ ꯃꯥꯃꯥ ꯇꯥꯡꯖꯦꯡ ꯇꯥꯏꯅꯕꯁꯨ ꯑꯩꯅ ꯑꯍꯥꯟꯕꯕꯨ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯄꯤꯔꯛꯑꯣꯁꯦ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯀꯣ ꯍꯣꯏꯗ ꯄꯤꯒꯦ ꯁꯦ ꯂꯨꯄꯥ 50ꯁꯤ ꯁꯤ ꯑꯣꯏꯔꯣꯀꯣ ꯍꯦꯔꯥ ꯃꯥꯃꯥ ꯑꯩꯅ ꯇꯧꯔꯤꯕꯗꯨꯕꯨ ꯍꯦꯜꯂꯥꯒꯤ ꯊꯕꯛ ꯅꯠꯇꯦꯅꯦ ꯆꯥꯝꯃ ꯁꯨꯍꯜꯂꯨ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯇꯥꯡꯉꯤꯍꯦ ꯅꯪꯒꯤ ꯂꯥꯏꯌꯦꯡ ꯃꯃꯜꯁꯤꯗꯤ ꯄꯤꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩꯅ ꯊꯥꯈꯤꯕꯗꯨ ꯑꯃꯨꯛ ꯀꯧꯔꯒ ꯅꯆꯥꯅꯨꯄꯥꯗ ꯀꯥꯞꯁꯤꯜꯂꯨꯔꯣ ꯍꯩꯍꯩꯗꯦꯅꯦ ꯃꯁꯤꯗꯤ ꯁꯦ ꯂꯧꯗꯗꯣꯔꯣ ꯍꯥꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯑꯃꯨꯛ ꯀꯧꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯍꯣꯏꯗ ꯃꯥꯃꯥ ꯑꯩꯁꯦ ꯑꯃꯥꯏꯕ ꯑꯣꯏꯔꯕ ꯃꯤ ꯍꯥꯏꯁꯤ ꯃꯆꯥ ꯑꯁꯤꯅ ꯐꯔ ꯍꯥꯏꯔꯤꯉꯩꯗꯅ ꯏꯆꯥꯒꯤ ꯊꯋꯥꯏꯗ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯀꯟꯕꯤꯔꯕ ꯀꯥꯟꯗꯅ ꯂꯤꯛꯁꯟꯗꯅꯒ ꯇꯧꯏꯅꯦ ꯑꯩꯅ ꯇꯧꯔꯤꯕꯗꯨ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯅꯧꯅ ꯍꯥꯞꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯊꯋꯥꯏꯒꯤ ꯃꯃꯜ ꯑꯃꯕꯨ ꯂꯨꯄꯥ 100 ꯍꯥꯏꯁꯤ ꯍꯣꯡꯃꯜꯂꯕꯅꯤꯅꯦ ꯑꯩꯁꯨ ꯈꯪꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯂꯧꯗꯨꯅ ꯂꯥꯛꯄꯤꯒꯦ ꯍꯥꯏꯕꯕꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯆꯥ ꯍꯥꯏꯔꯦ ꯑꯃꯈꯛꯇꯪ ꯂꯟ ꯊꯨꯝ ꯍꯥꯏꯔ ꯀꯣꯛꯊꯣꯡ ꯑꯃ ꯄꯥꯏꯔꯤꯕ ꯂꯤꯛꯃꯟꯕꯗꯨꯗ ꯂꯧꯒꯦ ꯌꯥꯎꯅ ꯂꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟꯗꯣ ꯉꯥꯡꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯝꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗꯅ ꯂꯝꯈꯥꯎꯍꯟꯗꯣ ꯉꯁꯥꯏ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯨꯃꯤꯟꯅ ꯐꯥꯛꯇꯣꯛꯂꯒ ꯃꯌꯨꯝ ꯑꯗꯣ ꯀꯤꯁꯤ ꯊꯣꯛꯂꯤ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯇꯦꯟ ꯀꯥꯞꯄ ꯅꯨꯄꯥ ꯑꯃ ꯌꯦꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯡꯗꯣꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯃꯥꯏꯗ ꯀꯔꯤ ꯑꯃꯠꯇ ꯏꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯊꯪ ꯆꯦꯃꯥꯏꯁꯤꯡꯗꯣ ꯑꯁꯨꯝ ꯍꯥꯡꯗꯣꯛꯄꯗꯁꯨ ꯀꯔꯤꯃꯠꯇ ꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯂꯝꯈꯝꯍꯣꯟꯅ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯗꯨꯁꯨ ꯃꯊꯪ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯏꯔꯝꯗꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯀꯔꯤꯃꯠꯇꯁꯨ ꯏꯗꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯃꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯄꯨ ꯑꯃꯥꯏꯕ ꯑꯈꯨꯝ ꯊꯥꯡꯗ ꯍꯪꯂꯨꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯤ ꯍꯪꯒꯄꯜ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛ ꯌꯣꯝꯁꯤꯜꯂꯒ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯂꯝꯉꯥꯟꯊꯦꯝꯗꯣ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯀꯥꯞꯃꯨꯛ ꯁꯥꯡꯕ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯇꯞꯅ ꯐꯝꯊꯔꯒ ꯂꯦꯋꯥ ꯑꯃ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯥꯛꯇ ꯆꯩ ꯑꯗꯨꯅ ꯑꯁꯨꯝ ꯈꯣꯠꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯁꯣꯝꯗ ꯂꯝꯈꯥꯝꯍꯣꯟꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥꯗ ꯃꯔꯦꯡ ꯆꯠꯂꯤꯕꯁꯤꯕꯣ ꯀꯛꯆꯤꯡ ꯀꯥꯔꯕ ꯖꯥꯠꯂꯅꯦ ꯀꯩꯅꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯐ꯭ꯔꯪ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ
ꯃꯗꯨꯗ ꯂꯝꯈꯥꯎ ꯍꯣꯟꯅ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯑꯩꯒꯤ ꯏꯁꯥꯗ ꯇꯤꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯔꯦꯡ ꯃꯔꯦꯡ ꯀꯥꯔꯤꯕꯁꯤ ꯎꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏꯅꯣ ꯀꯗꯥꯏꯗꯒꯤ ꯇꯤꯟꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯝꯈꯥꯎ ꯍꯣꯟꯅ ꯍꯥꯏ ꯅꯪꯒꯤ ꯅꯃꯤꯠꯇꯨ ꯇꯥꯡꯕꯅꯤꯅ ꯎꯔꯝꯃꯣꯏꯌꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯑꯁꯨꯝꯅ ꯌꯥ ꯂꯥꯡꯅꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯂꯝꯈꯥꯎ ꯍꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯗꯦ ꯃꯥꯅ ꯊꯣꯛꯄ ꯃꯁꯥꯗ ꯇꯤꯟ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯊꯔꯣ ꯄꯪꯑꯣꯟꯗ ꯑꯣꯜꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯂꯝꯈꯥꯎ ꯍꯣꯟꯒꯤ ꯃꯄꯥꯅ ꯀꯗꯥꯏ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯀꯔꯤꯃꯠꯇ ꯀꯥꯕ ꯎꯈꯤꯗꯦ ꯃꯗꯨꯗ ꯂꯝꯈꯥꯎ ꯍꯣꯟꯒꯤ ꯃꯄꯥꯅ ꯍꯥꯏ ꯀꯔꯤꯃꯠꯇ ꯀꯥꯗꯦꯅꯦ ꯍꯥꯏꯗꯨꯅ ꯂꯝꯈꯥꯎ ꯍꯣꯟꯗ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯂꯝꯈꯥꯎ ꯍꯣꯟꯅ ꯅꯣꯏꯅ ꯎꯗꯕꯒꯤ ꯋꯥꯅꯦ ꯑꯩꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝꯕꯅ ꯉꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯑꯩꯁꯦ ꯑꯣꯖꯥꯅꯤꯅꯦ ꯑꯣꯖꯥ ꯐꯩ ꯃꯈ꯭ꯋꯥꯡꯁꯤꯗ ꯑꯃꯨꯛ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯣ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯃꯌꯥꯏ ꯊꯤꯒꯥꯡ ꯑꯗꯨꯗ ꯊꯨꯗꯦꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗ ꯑꯁꯣꯝꯗꯅ ꯂꯝꯈꯥꯎ ꯍꯣꯟꯗꯣ ꯑꯩ ꯈ꯭ꯋꯥꯡ ꯇꯦꯛꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯂꯝꯈꯥꯎ ꯍꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯔꯝꯕꯗꯒꯤ ꯑꯃꯨꯛ ꯂꯝꯈꯥꯎ ꯍꯣꯟꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯇꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯝꯈꯥꯎ ꯍꯣꯟꯅ ꯍꯟꯊꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯈꯔ ꯅꯦ ꯇꯥꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡ ꯑꯃꯨꯛ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯈꯜꯂꯤ ꯈꯪꯒꯅꯤꯗꯅ ꯃꯍꯥꯛ ꯃꯁꯥꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯊꯤꯜꯍꯜꯂꯛꯀꯦ ꯈꯪꯒꯅꯦꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯑꯁꯨꯝꯅ ꯂꯝꯈꯥꯎ ꯍꯣꯟꯁꯨ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯍꯥꯛꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯠꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯝꯈꯥꯎ ꯍꯣꯟꯅ ꯈꯜꯂꯤ ꯑꯩꯅ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯒꯤ ꯂꯥꯏꯔꯤꯛ ꯍꯨꯔꯥꯜꯂꯨꯕꯗꯨꯗ ꯃꯥꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯥꯏꯔꯤꯛ ꯑꯁꯦ ꯄꯤꯊꯣꯛꯎꯗꯕ ꯌꯥꯗ꯭ꯔꯦ ꯍꯤꯁ ꯁꯤꯔꯝꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯅꯣꯡꯊꯣꯟꯕꯁꯨ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯁꯣꯝꯗꯁꯨ ꯂꯝꯈꯥꯎ ꯍꯣꯟꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯗꯨꯅ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯒꯤ ꯌꯨꯝ ꯆꯠꯐꯝꯒꯤ ꯂꯝꯕꯤꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯐꯝꯂꯒ ꯑꯣꯖꯥ ꯂꯪꯉꯥꯟꯊꯦꯝꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯂꯝꯈꯥꯎ ꯍꯣꯟꯅ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ ꯅꯣꯡꯊꯣꯟꯕ ꯑꯣꯏꯔꯝꯂꯦ ꯃꯗꯨꯗ ꯂꯝꯈꯥꯎ ꯍꯣꯟꯅ ꯈꯜꯂꯤ ꯍꯥꯏ ꯃꯁꯤ ꯉꯔꯥꯡ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯐꯔꯦ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛꯁꯤ ꯄꯤꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯅꯣꯡꯊꯣꯟꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯂꯝꯈꯥꯎ ꯍꯣꯟ ꯎꯕꯗ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯪꯂꯛꯄꯗ ꯂꯝꯈꯥꯎ ꯍꯣꯟꯅ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯣꯡꯊꯣꯟꯕꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯂꯝꯈꯥꯎ ꯍꯣꯟꯅ ꯑꯣ ꯐꯔꯦꯗ ꯃꯥꯗꯤ ꯍꯧꯖꯤꯛ ꯂꯩꯇꯦ ꯑꯗꯣ ꯁꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯉꯣꯟꯗ ꯈꯔ ꯄꯤꯌꯨ ꯑꯩꯗꯤ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯂꯝꯈꯥꯎ ꯍꯣꯟꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯈꯤ ꯃꯗꯨꯗ ꯅꯣꯡꯊꯣꯟꯕꯅ ꯈꯜꯂꯤ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣꯅꯦ ꯃꯥꯅ ꯄꯤꯔꯝꯂꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯃꯆꯤꯗꯣ ꯈꯔ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯋꯥꯡꯕ ꯆꯤꯡꯗꯣꯟ ꯑꯃꯗ ꯂꯦꯞꯂꯒ ꯇꯦꯟ ꯀꯥꯞꯄꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯕꯅ ꯈꯜꯂꯤ ꯍꯥꯏ ꯃꯁꯤꯗꯤ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤꯅꯦ ꯑꯣ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯉꯔꯥꯡ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯕꯗ ꯎꯠꯄ ꯉꯝꯗ꯭ꯔꯤꯕꯗꯨꯅꯗꯤ ꯂꯥꯏꯔꯤꯛꯁꯦ ꯃꯉꯣꯟꯗ ꯂꯩꯇꯕ ꯖꯥꯠꯅꯤꯗꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯤꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥ ꯀꯥꯟꯅꯗꯦ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯑꯣꯖꯥ ꯎꯗ꯭ꯔꯤꯉꯩ ꯑꯩ ꯌꯨꯝꯗ ꯍꯜꯂꯨꯔꯒꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯪꯂꯗꯕꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯝꯂꯨꯈꯤꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯊꯣꯟꯕꯗꯣ ꯁꯒꯣꯜ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯍꯟꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯊꯧꯔꯛꯂꯤ ꯑꯁꯨꯝꯅ ꯊꯧꯔꯛꯄꯗ ꯊꯣꯡꯂꯦꯟꯒ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯊꯣꯡꯂꯦꯟꯅ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯏꯇꯥꯎ ꯑꯣꯖꯥꯗ ꯌꯨꯝꯗ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯤꯕꯅꯤ ꯏꯇꯥꯎꯁꯨ ꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯏꯇꯥꯎꯅ ꯄꯥꯝꯕꯗꯣ ꯇꯧꯕꯤꯍꯧꯔꯣ
ꯑꯥꯏꯗꯤ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯁꯒꯣꯜ ꯑꯗꯣ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯊꯣꯡꯂꯦꯟꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯖꯥꯗꯣ ꯀꯗꯥꯏꯗ ꯆꯠꯈꯤꯕꯖꯥꯠꯅꯣꯅꯦ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯆꯠꯇꯨꯅ ꯌꯦꯡꯉꯛꯏ ꯃꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯡ ꯂꯩ ꯈꯔ ꯊꯥꯗꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯊꯣꯡꯂꯦꯟꯅ ꯈꯪꯂꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯊꯣꯡꯂꯦꯟꯅ ꯀꯔꯤꯒꯤꯅꯣꯅꯦ ꯑꯣꯖꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯑꯣꯖꯥꯅ ꯅꯣꯡꯊꯣꯝꯕꯗ ꯍꯥꯏꯔꯝꯗꯕ ꯖꯥꯠꯂꯅꯦ ꯍꯥꯏꯔꯝꯃꯣꯏꯗ ꯍꯥꯏꯔꯗꯤ ꯃꯥꯅ ꯉꯁꯤ ꯑꯣꯖꯥꯒꯤꯗ ꯂꯥꯛꯂꯤꯕꯁꯤ ꯂꯥꯛꯑꯝꯃꯣꯏ ꯐꯔꯦ ꯑꯩ ꯆꯆꯥ ꯍꯖꯨꯔ ꯔꯥꯍꯃꯠꯇ ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗꯨ ꯍꯪꯉꯒꯦ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯍꯪꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯡꯂꯦꯟꯗꯣ ꯆꯆꯥ ꯍꯖꯨꯔ ꯔꯥꯍꯃꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯗ ꯆꯆꯥ ꯍꯖꯨꯔ ꯔꯥꯍꯃꯠꯇꯤ ꯀꯁꯥꯔꯗ ꯆꯠꯈꯤ ꯊꯥ ꯃꯈꯥꯏꯃꯨꯛ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯊꯣꯡꯂꯦꯟꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯁꯣꯝꯗ ꯅꯣꯡꯊꯣꯟꯕꯗꯣ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡꯖꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯃꯟꯇ꯭ꯔꯕꯨ ꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯁꯥꯗꯣ ꯃꯊꯨꯝ ꯃꯔꯥꯝ ꯍꯧꯖꯔꯤ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯌꯣꯝꯂꯤꯕ ꯍꯪꯒꯥꯄꯥꯟ ꯃꯆꯨꯒꯤ ꯐꯤ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯑꯍꯥꯟꯕꯗ ꯆꯤꯡꯗꯣꯟ ꯑꯃꯗ ꯇꯦꯟ ꯀꯥꯞꯄ ꯅꯨꯄꯥ ꯑꯃꯅ ꯇꯦꯟ ꯀꯥꯞꯄꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯃꯊꯪ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯏꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯅꯤꯗꯨꯁꯨ ꯀꯔꯤꯝꯇ ꯏꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯟꯈꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯝꯇ ꯏꯗꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯁꯤꯕꯣ ꯃꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯎꯒꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯁꯤ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯑꯣꯖꯥꯗ ꯍꯪꯉꯨꯔꯕꯗꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥꯅ ꯄꯥꯏꯁꯤꯟꯈ꯭ꯔꯅꯤ ꯀꯝꯗꯧꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯤꯉꯩ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯌꯦꯛ ꯈꯔ ꯃꯃꯤ ꯁꯥꯃꯤ ꯇꯥꯕꯗꯨ ꯎꯔꯛꯈꯤ ꯃꯗꯨꯗ ꯅꯣꯡꯊꯣꯟꯕꯅ ꯃꯨꯟꯅ ꯑꯁꯨꯝ ꯌꯦꯡꯁꯤꯟꯕꯗ ꯃꯌꯦꯛꯁꯤꯡꯗꯣ ꯈꯔ ꯎꯔꯛꯂꯤ ꯃꯌꯦꯛ ꯑꯗꯣ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯑꯩꯕꯨ ꯎꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯕ ꯑꯣꯏꯔꯝꯂꯤ ꯃꯗꯨꯗ ꯅꯣꯡꯊꯣꯟꯕꯅ ꯀꯔꯤꯅꯣ ꯄꯤꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯈꯟꯈꯤ ꯑꯁꯨꯝꯅ ꯈꯟꯅ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯊꯣꯡꯂꯦꯟꯗꯣ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯕꯨ ꯉꯁꯥꯏ ꯏꯇꯥꯎ ꯅꯣꯡꯊꯣꯟꯕꯅ ꯉꯁꯥꯏ ꯌꯦꯞꯄꯒ ꯄꯨꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯃꯥꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕꯗ ꯄꯨꯈꯤꯕ ꯃꯌꯣꯝꯗꯨꯗꯤ ꯄꯤꯁꯛ ꯄꯤꯛꯄꯅꯤ ꯃꯗꯨ ꯃꯥꯟꯗꯦꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯊꯣꯡꯁꯨ ꯇꯦꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯁꯣꯝꯗ ꯀꯣꯏꯔꯒ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯐꯔꯦ ꯑꯩꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯒ ꯇꯨꯕꯠ ꯁꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯡꯂꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯉꯁꯤꯁꯨ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯗꯣ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯒ ꯃꯥꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯩ ꯑꯃ ꯂꯩꯃꯥꯏꯗ ꯈꯣꯔꯣꯛ ꯈꯣꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯅꯣꯡꯊꯣꯝꯕꯗꯤ ꯂꯥꯏꯔꯤꯛꯇꯨꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯈꯟꯕꯗ ꯇꯨꯝꯕ ꯆꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯁꯥꯗ ꯀꯛꯆꯤꯡ ꯀꯥꯔꯛꯄꯗꯧꯅ ꯃꯔꯦꯡ ꯆꯠꯄ ꯍꯧꯔꯛꯏ ꯃꯗꯨ ꯅꯣꯡꯊꯣꯟꯕꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕꯁꯤ ꯊꯣꯡꯂꯦꯟꯕꯨꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯖꯕ ꯂꯩꯋꯥ ꯑꯃ ꯈꯨꯕꯥꯛꯇ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯕꯗ ꯁꯣꯝꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯩꯇꯦꯛ ꯈꯣꯠꯂꯤꯕ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯗꯣ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯜꯂꯛꯄꯒꯨꯝꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯔꯛꯏ ꯃꯗꯨꯗ ꯂꯪꯉꯥꯟꯊꯦꯝꯅ ꯈꯜꯂꯤ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯉꯁꯤꯗꯤ ꯉꯔꯥꯡꯒ ꯃꯥꯟꯅꯗꯦꯅ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯔꯁꯦ ꯐꯩ ꯃꯈ꯭ꯋꯥꯡ ꯊꯨꯗꯦꯛꯀꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯣ ꯊꯨꯗꯦꯛꯈꯤ ꯃꯗꯨꯗ ꯑꯁꯣꯝꯗ ꯅꯣꯡꯊꯣꯟꯕꯅ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯅꯥꯗꯨꯅ ꯏꯁ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯩꯋꯥ ꯑꯃꯃꯨꯛ ꯁꯣꯜꯂꯤ ꯑꯗꯨꯒ ꯈꯨꯇꯨꯝ ꯑꯗꯨꯗ ꯃꯥꯅ ꯍꯪ ꯍꯥꯏꯗꯨꯅ ꯆꯤꯛꯏ ꯃꯗꯨꯗ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯂꯪꯉꯥꯟꯊꯦꯝꯗꯣ ꯃꯀꯣꯛ ꯆꯤꯛꯇꯨꯅ ꯃꯥꯁꯨ ꯏꯁ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯈꯥꯡꯉꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯉꯔꯥꯡ ꯑꯩꯅ ꯇꯧꯕꯗꯅ ꯀꯔꯤꯝꯇ ꯇꯧꯔꯛꯇ꯭ꯔꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯁ ꯐꯔꯦ ꯑꯩ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯅꯣꯡꯊꯣꯟꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯂꯉꯥꯟꯊꯦꯝꯅ ꯈꯜꯂꯤ ꯉꯔꯥꯡ ꯑꯩꯅ ꯇꯧꯕꯗꯅ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯒ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯃꯔꯝ ꯑꯃ ꯂꯩꯔꯦ ꯉꯔꯥꯡꯒꯤꯗꯨꯅ ꯃꯤꯆꯝ ꯑꯣꯏꯔꯝꯒꯅꯤ ꯅꯣꯡꯊꯣꯟꯕꯅ ꯈꯨꯅꯦꯛ ꯇꯧꯔꯒ ꯍꯨꯔꯥꯟꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯅ ꯈꯔ ꯀꯥꯞꯈꯤꯕꯗꯨꯗ ꯀꯤꯗꯅ ꯅꯣꯡꯊꯣꯟꯕꯗ ꯄꯤꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯜꯂꯛꯂꯤꯕꯁꯤ ꯐꯩ ꯈꯪꯂꯤꯗꯅ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯌꯦꯡꯗꯤ ꯊꯤꯛ ꯇꯧꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯁꯤꯡꯂꯒ ꯃꯍꯥꯛ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯐꯨꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯊꯣꯡꯂꯦꯟꯗꯣ ꯅꯣꯡꯊꯣꯟꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗ ꯍꯧꯕ ꯑꯆꯧꯕ ꯂꯐꯨ ꯑꯃꯒꯤ ꯑꯄꯥꯛꯄ ꯃꯅꯥ ꯑꯃ ꯊꯥꯡꯅ ꯀꯛꯂꯒ ꯀꯣꯟꯁꯤꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ ꯀꯨꯝꯊꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥ ꯑꯗꯨꯗ ꯂꯦꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯂꯥ ꯑꯗꯣ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯊꯝꯂꯒ ꯀꯥꯈꯠꯂꯤ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤ ꯑꯉꯛꯄꯅꯤ ꯂꯥ ꯑꯗꯣ ꯂꯨꯞꯈꯤꯗꯤ ꯃꯁꯤꯗꯒꯤ ꯂꯥ ꯑꯗꯣ ꯊꯣꯡꯂꯦꯟꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕ ꯃꯄꯥ ꯑꯗꯨꯗ ꯑꯁꯨꯝ ꯃꯇꯣꯝꯇ ꯖꯤꯔꯤ ꯖꯤꯔꯤ ꯆꯠꯈꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯣꯡꯂꯦꯟꯗꯣ ꯑꯁꯣꯝꯒꯤ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯌꯧꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯣꯔꯕꯥꯟꯗꯣ ꯍꯦꯛ ꯌꯧꯕꯒ ꯂꯩꯀꯪ ꯌꯧꯒꯗꯕ ꯊꯒꯥꯏꯃꯨꯛꯇ ꯉꯥꯏꯔꯕ ꯀꯥꯟ ꯑꯗꯨꯗ ꯊꯣꯡꯂꯦꯟꯅ ꯐꯝꯂꯝꯕ ꯇꯣꯡꯂꯤꯕ ꯂꯥ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯁꯠ ꯁꯠꯈꯤꯕꯒꯨꯝ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯡꯂꯦꯟꯗꯣ ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯣꯠꯅ ꯆꯣꯠꯅ ꯂꯩꯔꯥꯏ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯦꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯁꯥꯗ ꯆꯣꯠꯂꯤꯕꯁꯤꯡ ꯑꯗꯣ ꯈꯔꯗꯤ ꯀꯪꯂꯤ ꯑꯗꯨꯕꯨ ꯆꯣꯠꯃꯟꯈꯤꯕꯅꯔ ꯈꯪꯗ꯭ꯔꯤ ꯄꯨꯡꯀꯪ ꯀꯪꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯣꯡꯊꯣꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯡꯁꯨ ꯉꯥꯜꯂꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯍꯧꯒꯠꯅꯔꯤ ꯁꯣꯝꯗ ꯅꯣꯡꯊꯣꯟꯕꯁꯨ ꯃꯥꯒꯤ ꯃꯇꯥꯎ ꯊꯣꯡꯂꯦꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯆꯥꯔꯨꯕ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏ ꯅꯣꯡꯊꯣꯟꯕꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯥꯛꯄꯗ ꯊꯣꯡꯂꯦꯟꯅ ꯇꯧꯔꯤꯕꯗꯣ ꯎꯈꯤꯕꯅꯤ ꯃꯗꯨꯗ ꯅꯣꯡꯊꯣꯟꯕꯅ ꯃꯥꯅ ꯉꯔꯥꯡ ꯇꯨꯝꯂꯤꯉꯩꯗ ꯀꯥꯔꯟ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯊꯣꯡꯂꯦꯟꯅ ꯐꯝꯂꯤꯕ ꯂꯥ ꯑꯗꯣ ꯁꯠꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡ ꯅꯣꯡꯊꯣꯟꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯂꯦꯟꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯄꯗꯣ ꯅꯣꯡꯊꯣꯟꯕꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯕꯅ ꯏꯇꯥꯎ ꯑꯌꯨꯛꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯣꯠꯄꯗꯨꯕꯨ ꯀꯪꯂꯕ꯭ꯔꯣ ꯅꯣꯡꯊꯣꯟꯕꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯂꯦꯟꯅ ꯈꯪꯂꯤ ꯃꯥꯒꯤ ꯂꯥ ꯁꯠꯈꯤꯕꯗꯨ ꯃꯥꯒꯤ ꯃꯇꯥꯎ ꯅꯣꯡꯊꯣꯟꯕꯅꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯁꯤꯗꯒꯤ ꯊꯣꯡꯂꯦꯟꯅ ꯀꯪꯉꯦꯗ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯅꯣꯡꯊꯣꯟꯕꯅ ꯑꯗꯣ ꯏꯇꯥꯎꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯣꯡꯂꯦꯟꯅ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯇꯣ ꯇꯝꯃꯤꯟꯅꯁꯤ ꯍꯥꯏꯒꯦꯗꯅ ꯂꯥꯛꯏꯕꯅꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯣꯏꯗꯤ ꯍꯟꯗꯛꯁꯤ ꯊꯕꯛꯄꯨ ꯀꯟꯅ ꯆꯤꯜꯂꯤꯅꯦ ꯍꯣꯏ ꯈꯔ ꯀꯣꯝꯃꯒ ꯊꯤꯁꯤ ꯑꯗꯨ ꯏꯇꯥꯎꯅ ꯊꯤꯔꯛꯑꯁꯨ ꯌꯥꯏꯗ ꯌꯥꯗ꯭ꯔꯅꯦ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯏꯇꯥꯎꯅ ꯉꯔꯥꯡ ꯄꯨꯈꯤꯕ ꯃꯌꯨꯝꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯀꯩꯁꯨ ꯄꯨꯗꯦꯅ ꯍꯦꯔ ꯏꯇꯥꯎ ꯑꯩꯕꯨ ꯃꯤꯠ ꯇꯥꯡꯕꯗꯧꯅ ꯏꯇꯥꯎꯅ ꯉꯔꯥꯡ ꯁꯦꯒꯥꯗ ꯌꯦꯞꯄꯒ ꯄꯨꯈꯤꯕꯗꯣ ꯑꯗꯨꯕꯨꯅꯤꯅꯦ ꯅꯇꯥꯎ ꯍꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯏꯇꯥꯎꯗ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯑꯣꯖꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏꯅꯦ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯣ ꯏꯇꯥꯎꯅ ꯁꯪꯕ ꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯃꯨꯛ ꯊꯤꯃꯤꯟꯅꯁꯤꯀꯣ ꯍꯣꯏꯗ ꯏꯇꯥꯎ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯦ ꯍꯣꯏ ꯏꯇꯥꯎ ꯂꯩꯕꯤꯍꯧꯔꯣ ꯑꯗꯣ ꯍꯟꯗꯛꯁꯨ ꯂꯥꯗꯨ ꯁꯠꯈꯤꯗꯧꯔꯤꯕ꯭ꯔꯣ ꯏꯇꯥꯎꯅꯕꯨ ꯁꯠꯂꯨ ꯍꯥꯏꯔꯕꯗꯤ ꯁꯠꯆꯒꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯡꯂꯦꯟꯗꯣ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯅꯣꯡꯊꯣꯟꯕꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯕ ꯁꯝꯕꯜꯒꯤ ꯄꯩꯌꯥ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯊꯦꯛꯂꯒ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯤꯁꯛ ꯄꯤꯛꯅ ꯄꯇꯨꯝ ꯑꯃ ꯁꯦꯝꯂꯤ ꯑꯗꯨꯒ ꯇꯨꯔꯦꯜ ꯃꯄꯥꯟ ꯌꯧꯔꯒ ꯃꯥꯅ ꯉꯁꯥꯏ ꯇꯣꯡꯂꯛꯈꯤꯕ ꯂꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯂꯩꯋꯥ ꯁꯣꯜꯂꯒ ꯂꯥ ꯑꯗꯨꯗ ꯐꯝꯊꯔꯤ ꯑꯗꯨꯒ ꯊꯧꯕ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗ ꯅꯣꯡꯊꯣꯟꯕꯅ ꯂꯦꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯥ ꯑꯗꯣ ꯁꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯂꯦꯟꯅꯁꯨ ꯃꯗꯨ ꯈꯪꯂꯗꯨꯅ ꯃꯥꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯔꯛꯂꯤꯕ
paya pasing patumato murum murum lewa khara solaga phu haina kam thokhi asum na tawbada asom da nongthon bagi makut khudum bida karigumba patum amana khangthin thilakpagumna chaina phangduna is haiduna makuto chingsalli masidagi somda thonglena khangbri taw haiduna mumon nuklaga asom torban jauki masidagi nongthon bana horen numedang khangani dana haiduna singduna laiki wari asigi ahum suba tangkak matang asida loijari mathagi tangkakta nongthonbana thonglenda kari tawkhiba amati amaiba langan themna nongthonbada kari tawkhiba haibado mathangi tangkakta khangminarasi mayambu aroibada amuka hana makhal mathel manipur chenena ikoknona khurumjari